ꯑꯩꯖꯨ ꯂꯩꯖꯦ ꯀꯛꯆꯤꯡꯗ ꯏꯃꯥꯟꯅꯕ ꯗꯤꯡꯀꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯦꯕ ꯗꯤꯡꯀꯨꯅ ꯂꯥꯎ ꯂꯥꯎꯅ ꯑꯗꯩ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯩꯅꯁꯨ ꯃꯦꯖꯤꯛ ꯌꯦꯡꯅꯤꯡꯉꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯣꯏꯕ ꯗꯦꯕꯤꯠ ꯌꯥꯝꯕꯦꯝ ꯄꯦꯟꯇꯔ ꯑꯃ ꯂꯩꯕ ꯑꯗꯨ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯃꯥꯁꯨ ꯎꯅꯅꯤꯡꯕ ꯍꯥꯏꯗꯤ ꯃꯥꯏ ꯇꯦꯂꯦꯟꯇꯣ ꯑꯗꯨꯒ ꯑꯩ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯄꯒꯩ ꯑꯌꯥꯝꯕꯅ ꯀꯥꯔꯠ ꯇ꯭ꯔꯤꯛꯁꯦ ꯄꯥꯛ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯌꯥꯝꯕꯅ ꯀꯥꯔꯠ ꯇ꯭ꯔꯤꯛꯇ ꯐꯣꯀꯁꯁꯨ ꯇꯧꯔꯒ ꯇꯧꯒꯦ ꯇꯧꯅꯦ ꯑꯗꯨꯒ ꯇ꯭ꯔꯤꯛꯁꯤꯅ ꯗꯤꯡꯀꯨꯅꯤ ꯑꯗꯨꯒ ꯗꯤꯡꯀꯨ ꯍꯣꯏ ꯃꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯦꯖꯤꯛ ꯍꯧꯅꯕ ꯇꯧꯔꯁꯤ ꯌꯣ ꯍꯧꯖꯤꯛꯀꯣ ꯁꯤꯁꯦ ꯅꯪ ꯁꯤ ꯄꯥꯏꯔꯅꯤꯀꯣ ꯑꯗꯨꯒ ꯅꯪ ꯁꯤ ꯃꯤꯛꯁ ꯇꯧꯕ ꯃꯤꯛꯁ ꯇꯧꯗꯧꯅ ꯀꯥꯔꯠ ꯑꯃꯁꯨ ꯈꯟꯗꯣꯏꯅꯦ ꯑꯗꯨ ꯃꯤꯛꯁ ꯇꯧꯔ ꯑꯗꯨꯝ ꯅꯪ ꯀꯥꯔꯠ ꯇꯧꯗꯣꯏꯅꯦ ꯀꯥꯔꯠ ꯑꯃꯁꯨ ꯈꯜꯂꯣ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦ ꯇꯧꯗꯧꯅꯣ ꯋꯥꯈꯜꯗ ꯀꯥꯔꯠ ꯑꯃ ꯈꯟꯗꯣꯏ ꯃꯤꯛꯁ ꯇꯧꯗꯧꯕ ꯑꯗꯨ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯃꯤꯛꯁ ꯇꯧꯗꯧꯅꯣ ꯈꯜꯂꯗꯤ ꯈꯜꯂꯀꯥꯟꯗ ꯅꯪꯒꯤ ꯍꯧꯖꯤꯛ ꯀꯥꯞꯄ ꯌꯥꯗ꯭ꯔꯣ ꯀꯥꯞꯄꯗꯣ ꯑꯗꯨꯅꯦ ꯀꯥꯞꯄꯤꯁꯤꯗ ꯈꯨꯠꯇ ꯁꯨꯝ ꯀꯥꯞꯄ ꯇꯧꯔꯤꯁꯤꯅ ꯑꯩꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯛꯇꯣꯏꯅꯤ ꯗꯥꯏꯔꯦꯛ ꯀꯥꯞꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯃꯣꯏꯗꯤ ꯑꯃꯨꯛ ꯈꯔ ꯆꯥꯎꯅ ꯍꯣꯜꯂꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯛꯑꯣ ꯀꯥꯞꯁꯤꯜꯂꯛꯑꯣ 이제 까만 하려고 까만 아니 바로 까죠 이 까죠 그냥 까만 칼리나 내가 안 칼리나 비누클럽 아 비누클럽 칼리나 아고 있는 와 이제 그냥 그 브루네요 좀 그나마 칼리네요 아 칼리네요 아 뭐냐 봐 मैं खरीदो पे ना जो दूने हुआ मैं ये कोलंबिया सुनो मैं ये कोलंबिया खंडे हुआ ग्रीन जो कोलंबिया खंडे हुआ दूने उन्हें खरीद कहीं ना ऐसी होता है जो चीज़ किस कारण 딱 돌게 뭐 반대나 기존에 칸마다 블루네 블루 칸 다르디 능 시울라니 अदुगा ꯅꯪꯁꯤ ꯍꯥꯏꯗꯣꯏꯅꯦꯕ ꯁꯄꯣꯁ ꯃꯥꯅ ꯔꯦꯗꯁꯦ ꯈꯜꯂꯦ ꯈꯜꯂꯁꯦꯕ ꯔꯦꯗꯁꯦ ꯈꯜꯂꯛ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯃꯅꯤꯡꯁꯨ ꯎꯠꯂꯔꯣꯏꯕ ꯅꯪ ꯑꯄꯥꯝꯕ ꯈꯜꯂꯝꯕ ꯌꯥꯏ ꯅꯪ ꯈꯜꯂꯤꯁꯦ ꯔꯦꯗꯅꯦ ꯍꯥꯏꯔꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯝꯕꯦꯂꯞꯁꯤꯗꯀꯣ ꯑꯩ ꯁꯤꯗꯩ ꯂꯧꯊꯣꯔꯛꯄꯅꯤꯅ ꯏꯝꯕꯦꯂꯞꯁꯤ ꯃꯅꯤꯡꯗ ꯑꯩ ꯍꯥꯟꯅ ꯊꯥꯔ ꯂꯥꯛꯑꯦ ꯍꯥꯏꯗꯣꯏꯅꯦꯕ ꯀꯩ ꯊꯥꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯌꯨ ꯋꯤꯜ ꯆꯨꯁ ꯗ ꯔꯦꯗ ꯀꯥꯔꯠ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯁꯄꯣꯁ ꯔꯦꯗꯁꯦ ꯈꯜꯂꯛꯇ꯭ꯔꯦꯅ ꯒ꯭ꯔꯤꯟꯁꯦ ꯈꯜꯂꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯑꯍꯨꯝꯁꯦ ꯂꯧꯊꯣꯔꯛꯏꯁꯦ ꯏꯝꯕꯦꯂꯞꯇꯩꯅꯤ ꯏꯝꯕꯦꯂꯞꯇꯩ ꯑꯍꯨꯝꯁꯦ ꯂꯧꯊꯣꯔꯛꯄꯅꯤ ꯑꯩ ꯀꯩꯅꯣꯝꯁꯨ ꯂꯧꯊꯣꯛꯍꯧꯗꯦ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯌꯥꯎꯔꯤ ꯍꯥꯏꯗꯣꯏꯅꯦꯕ ꯁꯦꯝꯃꯒ ꯀꯩ ꯆꯦꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ You will choose the green card and yaram banda. Outcome je ahum tham bai tare. Aduga sanaba. Gyan ta ko performance ta. This is the secret. Goodbye. Ai le ko do ai nang hai do ko gi kakching ni ma ko David Yambem. Ma isina mai painting ge ne. Namon. Ai bhag ko. Do ai na sai kan nam gi adu gi. anh ngày xưa đó thiên nạc và mi cái hai chiều anh ngày xưa thiên nạc và mi cái đó tiền lên hai đi ngày xưa đó picture cái nát cho có anh này quay channel nào cũng em hay là set tổ và chance phong bài đi có anh xiên là hai đó có xiên là tụi mày David Yambem này anh xiên này này chứ kiếm khát ra cái này có 사진 nào 그런데 까라 놈들 잘라 hai rồi anh quay channel phong và anh mau quay channel cho WhatsApp tôi channel có xiên là hai đi có David Yambem à đây anh cũng nó mang mình có đừng nát tiêu David Yambem cái này chỉ chúng mình này painting chứ những cái đó cái ai art chụp pa mình mà đừng cái ta mà ये có giảm tí nào cái ta resolution đó hay ra cái hay đó nó painting cái khăng rồi giảm tí nào cúp bèo detail rồi giảm tí phải rồi detail sạp đấy đúng đừng cái ta mang khoai ngày xưa anh chụp cái tiền này là hai ta đi poster sim đi hojiko hoi mangonda ai message am start kre aduga hoji mangonda mahata na ai magic to bogi video hadi ngasai ta kyu ga de kita amu advance ga adugi method to sina rom to mo to okay 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 시마 기다 너지 칼리 까토 라면 까고 ini kalian bego, si kalian bego, si kalian bego, free choice ni aku, saya aja kok, ini kalian bego, hujiki method tu ni, ini tu aja, hujiki method tu dia ni suppose, mayam multiple kan dah, hari ni ama kalau kan ada yang bah, si jatuh ini tidak tahu tadi macam ni method tu, ama dah nama di salam ni, ama dah nama di kau di salam dia, ama dah nama di salam tu ni, aja dah ilam mereka hack ni, atau si dia nang hack juga lain hack ke kok, semua juga hack ke nang kem kan hack juga kata,
ꯉꯁꯥꯏ ꯀꯥꯔꯠꯁꯤꯒꯤ ꯃꯅꯤꯡꯗꯅ ꯑꯩꯅ ꯅꯪ ꯁꯤ ꯀꯥꯔꯠꯁꯤ ꯈꯜꯂꯅꯤꯅ ꯏꯔꯝꯃꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯍꯥꯏꯔꯛ ꯇꯥꯔꯦ ꯑꯩꯅ ꯑꯃꯨꯛ ꯁꯤ ꯀꯥꯔꯠ ꯕꯣꯛꯁꯇ ꯏꯔꯝꯃꯦ ꯑꯗꯩꯗꯤ ꯁꯤꯗ ꯏꯔꯝꯃꯦ ꯍꯥꯏꯖꯤꯜꯂꯛꯀꯅꯦꯕ ꯑꯗꯨ ꯍꯥꯏ ꯌꯥꯗꯅ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦ ꯍꯟꯗꯛꯇꯤ ꯁꯤ ꯀꯥꯔꯠꯁꯤꯡꯁꯤ ꯃꯅꯤꯡꯗ ꯏꯔꯝꯃꯦꯕ ꯅꯪ ꯈꯜꯂꯤ ꯀꯥꯔꯠꯇꯣ ꯁꯨꯃꯥꯏꯅ ꯀꯔꯝꯕ ꯁꯤꯗ ꯁꯤ ꯊꯝꯃꯨꯀꯣ ꯈꯨꯠ ꯊꯥꯅꯃ ꯁꯤꯅ ꯃꯥ ꯈꯜꯁꯦ ꯑꯩ ꯍꯥꯏꯀꯣ ꯀꯥꯔꯠ ꯃꯅꯤꯡꯗ ꯏꯔꯦꯅ ꯁꯤꯒꯤꯗꯤ ꯁꯤ ꯀꯔꯝꯕ ꯍꯥꯏꯕ ꯑꯝꯇ ꯈꯟꯗꯦꯕ ꯁꯤꯅ ꯅꯪ ꯈꯜꯂꯤꯁꯦ 와. 멀리 해. 저기 또 저런 데 거의.